ngasi numidang waramda phongkiba pawnil khon pausina phongli Churachandpur gi mini secretariat Mei Thabagi Thoudokta nongmaina panduna Sikhiba mari Sukhre ngarang numidang Churachandpur da kukizo miyamna mini secretariat amadi SP gi office building Mei Thabagi thabak yauna jangchin gi khongjang aduda mioi mari lekhidre mioi kunthra gi mathakta soktuna hojik laikan nari hairi makha taba pawase se pawnil khon pausina phongli Churachandpur gi mini secretariat Mei Thabagi adu nunggi oiba wanthok lei mapunga papaw pathok sari taminasi ngarang numidang Churachandpur da kuki zom yamna jangsin kiba khongjang adu aronba agenda amagi makhada jangsin kiba khongjangni makoina Churachandpur gi mini secretariat Mei Thabagi adu nunggi oiba wanthok lei haina kokomi gi coordinator Somendro Toksomna haikre ngasi kokomi gi office ta pangthokiba pawmi singa unabada mahakna hai Manipur lengakna mitop mian chasing khandokpagi base year 1961 gi oigani haina phirep laukiba adugi khudong chaba lauraga Churachandpur mini secretariat ta leiba se sangsing tumna manghanaba honakibani hairi mamang thakta ZEO ahom thabaktagi suspend tawkiba matam irang haukiba leite aduba head constable Shamlai Pau suspend tawba matamda irang horikluba asi marau yamna lei ITLF na SP Churachandpur amadi DC bu kuki singna tadaba mafam singda pung kunmari gi manungda hongtok hangadabani hairakliba wafam asi angakwa phawi masisu saraulang amani haiba yauna wafam kaya phongdokhi